Meitei da khakta lo Chatnaba Kuki dana Chatnadaba Yaningde Kuki taba mafam sing laingak na khudakta control tau mijam phaduna irang na thai hanba khudakta lepu haiba demand tauraduna Thawbal district ki masing ramlaba Miwoi Lising Kayana saruk yaduna rally Chatkhre DC office ta thomjilakre Thawbal amadi Yairipok Meitei gi masing yamlaba miyamna Thawbal mela ground amadi Khetri lekai hautabi lampakta punki amadi Wangjing Meitei romgi Miyamna Wangjing Kaithel da pullaba tungda pungfam amatada chap manana Meitei anidagi kholau kayaga loinana rally laktuna DC office tamna thomjilakhi Miyam aduna DC Thawbal gi gate mapa yorakpada BSF amadi district police ki masing yamlaba security singna thatuna thamki masing yamlaba BSF singnasu DC Thawbal gi gate thingzinduna amadi Chanbiduna ngamkhaisi lansenbiganu karigumba ngamkhaisi lansilabadi akanba pangal sizinagani security na akanba pangal sizinnarakpada asoi angam thoklabadi isagi daitani haina thaba banner thetuna warning tawkibaga loinana checksin nangakuna thamki Haujik thokliba Manipur gi irang asiga mari leinana mi amata makhatana faba yaroi viral video ga mari leinana fakhiba Miwoi sing condition yaudana thadu Thawbal district ki mafam amatada combing operation tauba yaroi haiba demand tauraduna Meitei anidagi thomsilakpa miyam aduna demand sing asi DC amadi SP na gate ta tholaklaga miyam da thajaba pigadabani haiduna gate ta famjinduna amadi thingzinduna laiki DC amadi SP tholaklaga makhatana mi fararoi phakiba mi sing thadokani haina miyam mangda lauthoktriba fauba hallaroi haiduna gate ta famjinduna laikibadagi tungda SP Thawbal Sajidananda soibam amasung ADM Thawbal B Lokeshwar Sarmana tholaktuna miyamga wari sanaraba matung miyam adusu hanaki Miyam gi rally aduda kha Meitei gi luchingba ama oina saruk yakiba thongnaujam rosana paumi singda haikibada video ama viral ohelaklaga miyamda chamamnaba thabak chatharakpa amadi lal tauringai cherak asida Meitei furupu namthaba manba mawongda tauge yauna taurakpa prime minister ki khongthangni haina lawdaba ngamde Makhatana Thawbal district ta combing operation chatharoi irang asiga mari leinana mifa mipun tauroi haibagi thajaba adu miyam mangda DC amadi SP na bibinaba haijabani DC amadi SP na su miyamgi thajaba adu bibirakani haibagi thajaba leijai district asida law and order ngaknaba leiriba makoina miyam leitraba kanda kadaidano law and order ngakadoriba hairaduna mathak thongba singna DC SP nongkok shakmai OC amadi atai district level officer singda action amata lokhalakpa yaroi Thabakdagi suspend tawbasu yaroi karigumba district asigi DC amadi SP na chingba officer singda action lokhalakpa taragadi ngasigi miyam asina district asigi laingaki loisang singda landagani thugaigani haiki Manipur amadi central government nasu Manipur da amadi Thawbal district ta leiriba miyam asigi haujik fauriba ihul asi khangbiraga miyam da mipaiba yaba thabak sing combing operation mifami pun sing asi ngasidagi makha chathaba yaroi Karigumba makhatana chatharakpa taragadi Thawbal district ta thokhaningdaba achoba thodok thoklakpa yai haiki mahakna makhatana hai Kuki na akanba mawongda landarakpa asida tongan-tonganba lamsingda chattuna lal mayok nagadoriba Meitei gi nahasingbu namthanaba political gi oiba lalong ama chatharakpani haina lobaga loinana video viral adu khakta oina ubibra Lal ase loishanaba wafamna amata fongdok pidaba asina chap chana taklabani hairaduna Meitei nahasingbu namtharaga Kuki singi oiba separate administration piraga tokhai tahannaba sillibaga loinana Meitei singi puwaribu leiriba Kangleipak Manipur asibu leingak asina thugainaba honarakpani haiki Numit kharani sida video ama viral oira kanda mayamna samamna hanba adugumaba thabak chatharakpa loina akoi lan tauriba marak sida akoi lan thengnagadaba akoi Meitei purupki chinau singbu namthaba man mamongda tauge yauna torakpa man mamongda akoi prime minister na thanglakpa khongthangni habisi akoi lawdaba ngamde maram aduna akoi Kuki na sumaina mafam khudimakta attack torakpase akan mamongda chen na lam khudimakta ki saruk yagadama akoi gi naha singbu pangan namthananabki politician oiba lalong ama chatharakpani haina laurakana asigumlaba thabak thawong singki mayokta akoi ngasigi rally si sinjabani maru oina akoi video viral oigiba adu khatang ubidra akoi hojik chathariba la nasi loisan bagi wakfum ama phabu phongdoki dabasina chap chaba proof tawrabani Meitei miyam adigi Meitei gi akoi gi naha singa sinam thar har kanda
मखोई की ओइबा कुकी सिंह की ओइबा सेपरेट एडमिनिस्ट्रेशन पीरगा तोंगानबा लालोंग अमदा इंडिया की तोंगानबा लालोंग अम चथरकांदा अखोइबु तोखाई ताहानना मचाई ताहानना पावरलेस ओइबा मैतै खुनाइना इपा इपु हक्तकि निंथौरोन के हक्तकि सही लिसिंग अनि की पुआरी हेना ngakतना थांगलबा अदुगलबा कंगलैपाक मणिपुर से ngasi की सरकार बीजेपी सरकार ना थुगाइनबकी होनरकपकी चप चाबा खोंथांग दु लापनी हाइबसी लौजरकाना खोइ रैली से चचरका थौबान डिस्ट्रिक्ट थोप थबकनी थौबान डिस्ट्रिक्ट थौबान डीसी अमदि थौबान एसपी ना मपी मपाने खंजरकांदा लाकपिरिबो मयाम पुनमगना थाजाबदु थमजरकांदा असिगुमलबा अखोइ मयाम की खोंजंग चंचलगा मयाम ने प्रेशर पीरे हरकांदा मखा ताना असिगुमलबा कॉमिंग ऑपरेशन चथरोय अदगी मखा ताना मिफा मिफुन की थबक चथरोय हाइबकी थाजाबदु मयाम मांगद पिहनजबनी मसिदा एसपी अमदि डीसी ना सु कोऑपरेशन पिबिरकनी हाइ लो ऑर्डर ngakna बलैरबनी अखोइ थौबाल डिस्ट्रिक्ट लेरिबा मयाम से लैतबा तारगदी कानादनो मोखिना रोइन वादर गा खदरिसि मोखि फम कोनबगी मथौसु तादे अखोइना मखोइ ट्रांसफर थाबसु यारोय कनामतना मथक तोंगबसिंना मखोइरा करिगुम्बा एक्शन अमता तोरपसु यारोय करिगुम्बा तोरपा तारगदी थौबाल डिस्ट्रिक्ट लेरिबा ऑफिस खुदिमक्ता अखोइना लांदागनी अमदि मांगन तहनबगी थबक तथरकनी मरम मदुना मणिपुर गवर्नमेंट से खंबियु सेंट्रल गवर्नमेंट खंबियु अखोइगी मणिपुर लेरिबा अमदि थौबाल डिस्ट्रिक्ट लेरिबा नहासिंग अमदि मियाम पुनमकी हुजिक मयाम दा फावरिबा इहुल से खंबीर हर कांदा असिगुमलबा कॉमिंग ऑपरेशन गुम्बा मयाम दा ओटप नैबा याबा मयाम ना मिपाइनबा याबा अदगी मिपा मिपुन की थबक असे ngasi हाइबसिदगी कैगुम्बा मखा सथबिगनो हाइबसि मतंग सेंट्रल गवर्नमेंट अमदि मणिपुर गवर्नमेंट की माइकैदा चप चाबा थौबान डिस्ट्रिक्ट की ngasi मयाम मसिना साखी ओइरगा विटनेस ओइरगा अखोइ मयाम दा थमजरबसिना मसि मखा ताब करिगुम्बा चक्सलक तारबति खुदिमक थेंगनगनी लोइना थौबान दा थोबा निंगदा अचौबा थौदो अमा मणिपुर की अमदि पृथ्वी के इतिहास अचौबा थौदो अमा ओइबदो पुआरिना साखी ओइना लेहौगदब थबक थोरमसिंग अखोइगी थौबान डिस्ट्रिक्ट की अपुनब क्लब की माइकैदगी अमदि थौबाल डिस्ट्रिक्ट की अपुनब मैरा पाइबगी माइकैदगी मयाम की मफम दा अमदि गवर्नमेंट की मफम दा खंगनजरी